ꯍꯜꯂꯁꯤꯔꯥ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏ ꯍꯜꯂꯝꯗꯥꯏꯒꯤ ꯄꯣꯁ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯝꯒꯦ ꯃꯌꯥꯝꯁꯤꯗ ꯊꯣꯏꯁꯨ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟ ꯉꯥꯛꯇꯅꯤ ꯁꯣꯝꯗꯁꯨ ꯏꯆꯟ ꯉꯁꯤꯒꯤ ꯊꯧꯒꯜ ꯌꯥꯝꯅ ꯀꯩꯅꯣ ꯆꯥꯎꯅ ꯄꯨꯕꯤꯔꯤꯕ ꯏꯆꯟꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯉꯁꯤꯒꯤ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯐꯤꯂꯝꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯂꯝꯁꯤ ꯅꯨꯡꯉꯥꯏ ꯑꯣꯔ ꯂꯩꯗꯅꯀꯣ ꯐꯤꯂꯝꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯈꯜꯂꯨꯕꯗꯣ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯨꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯑꯩꯁꯨ ꯍꯥꯏꯗꯤ ꯉꯁꯤ ꯐꯤꯂꯝ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯥꯝꯕꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯠꯇꯦ ꯅꯣꯡꯃ ꯂꯣꯏ ꯁꯤꯗꯣꯏ ꯉꯥꯛꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅ ꯂꯥꯏꯔꯕ ꯀꯅꯥ ꯏꯅꯥꯛ ꯑꯗꯨ ꯂꯩꯇꯦ ꯁꯤꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯨ ꯀꯟꯕꯒꯤ ꯐꯤꯂꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯟꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯗꯨ ꯉꯁꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯧꯕꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯎꯖꯕꯅꯤ ꯑꯗꯣ ꯏꯆꯟ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯆꯟ ꯑꯩꯒꯤꯅꯦ ꯏꯔꯝꯗꯝ ꯐꯥꯁ ꯐꯨꯗ ꯂꯩꯌꯦꯕꯀꯣ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇ ꯑꯗꯨ ꯅꯣꯡꯃ ꯀꯣꯏꯕꯤꯔꯣ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯏꯔꯝꯗꯝ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯦꯕ ꯑꯗꯣ ꯑꯝꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯣ ꯁꯤꯡꯖꯨ ꯕꯣꯔꯥꯗꯤ ꯃꯈꯜ ꯁꯨꯅ ꯏꯔꯝꯗꯝꯒꯤꯁꯨ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯌꯥꯔꯄꯣꯔꯠ ꯈꯤꯇꯪ ꯂꯥꯟꯊꯔꯒꯅꯦ ꯍꯥꯏꯗꯤ ꯃꯂꯣꯝ ꯕꯖꯥꯔꯁꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝ ꯐꯥꯁ ꯐꯨꯗ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯏꯆꯟ